Kurumjare, Ahan Badang Sigi Muru Boxing. Pollution Handa Hanaba second sing the solar energy season Hanaba Manipur Sarkar and Tabak Packet Kaduri. Serobo model Bile Samoina Sangut Kaduri. Amadi Sahi Sahumlongi Mamangi Ogini Tazaba Pola Mama Archaeological Department at Tenere. STB Pau Ming Tabu Sing Taranoksulo in a Pau Sandona Pizri. Manipurda Hauzik Tongan Tuanba Mafam Kayadagi air pollution ki sang Wangkalil basi tingnan ba Pakal Patosalama oina Manipur Sarkar ge Pollution Control Board na second sing the solar energy season Hanna Bataba Pakal Hari. STB News the Fongba Paugi Matungina second sing the Hauzik Koila Amadi sing season Nabana Nomada air pollution Tuan ki sang Wangkalil basi Yanglaga Kongtang se Akanana local company second sing the Tangudurba solar energy prana se second Mapuna Sada Kungamanga Putokani, Sada, Humudra Mangana, Manipur Sarkar na Putoktuna, Tabasi Packet Kadamani Hari, Masigi Damakta Sarbetova, Loiduna reports him Sare, Apunba Senfam Cam Yamasanga the Gamadi, Tabakasi Packet Padatung Koina Sanava Yagadra Havedo Akanga Singatanaduna, Yangsin with Tabak Satri Hana, Powers in Makatari, Panbayai, Consumers Affairs Food and Public Distribution Minister Karam Shamnade, Nara Media the Pungo Kivida, Malengo in a Hongliba, Ing a Sai Piba Masinga Toknava Madi Umang Sinkanaba Pananda, Industry Department of the Consumers Affairs Food and Public Distribution na Manipur da Ladiba, Sekon Yauna Industrial Unit Singda Singi Muhuta, Koilawina Season Halagani Habawafam Tomkrabani. Sansad Adaras Gram Yosnagi Makada Sero Model Billias Loans to Witormama Ngarang Sero Moray Lekai Community Hall the Pangtokre, Tormoda Outer Manipur Lok Sabaki MP Tangso Baite, Sugunu Kendru Gemeleke Renzit, Kaksing Zilla Parisat Ki Zilla Parisat Member, Morang Thames Melody Lema, Sero Gram Pansake Pradhan Salam Nobisa Singa Amadi Kaksing DC. Nalay Tangs Teliana Moribami Sivana Suraki, Kendru Gemeleke Renzina Haikivida, Outer Yoina Bilia Model Bilia Sanganaba Kangalapada, Sero Bilia Yauki, Sansat Adaras Grand Josnagi Makada Sangur Kaduruba Model Bilas Asi Mapung Pana, Mai Pana Honavada, Pansat level the Horaga, Miamgi, Mute Oribusingamadi Preza Miam Namapung Pana, Mating Pangbu Haiki. MP Tangso Baitina, Model Billias Ama Sangur Pada Quaidi Muru University Kunja Singni, Mapung Pana Mai Pakna of the Kunja Sing Low with Todang, Mayamale Hake. Savado, what the Hapaka already. Mado, the Hoina Paina Jilaga, Mado, Mamanda, Egizumon, Natraga, Egin, Nidona, Savanabado, Aditoraga, Lunan Osnu, Karikari Osnu, community feeling, community sense, Madule Lukanda. Madigi Mayamuna, Ehogi, Model Bileski, Code of Conduct, Natraga ethics to Nakaduna. Tongan Tuanba Cultural Program Kia Pangto Pulwina, Usara Kasutagi, Friendly Football Match Bantoki. Sahi Sahumlongi Mamangi Ogini Tazaba Polam Ama Archaeological Department at Tenere, Protected Site or in a lock to Honorgini Haina, Minister El Gentokumana Fondokre. Hariba Mongpamasi Sekmai Kendri Manung Senba Tendongan Kunda Tenger Kibani Mapamduru Pangba Paugi Matungina Tamarungi Mamanga Interstate Truck Terminus Sanabidamata Lebak Dem Topada Mapamadu Tenger Kibani Contractor Singna State Archaeology da Pau Pirpadagi Yang Senbada Aribumatangi Ogini Tazabadagi Excavation की थबक होरपनी हारी स्टेट आर्कियोलॉजी की सुपरिटेंडेंट्स के दिनमनी फोंद्रोपदा हंदक थेंगरिबा मंगफम मसी तरनिपल सुब सेंचुरी की अहोबद पानकिबा गरीबनिवास महाराज की ममांगी ओगिनी लमदम सिदा हिंदू लाइनिंग सेट्रिंगैदा असिबा हक्सांग पोलोरबा मतुंगदा लेमहुबा उट अमदी सरुन सिंगमसिंग मखलहोंगी सपुदा हापतुना पोलोयबगी सटनबी लेरमी हंदक थेंगरिबा सिसु मखलहोंगी सपुदा हापलगा फुनमबनी हाइबा खंगमंगमले मफम खरदा लिकोल अमदी खुजिन सिंगबा थेंगनखी असिगुंबा Makalgi Mompamasi Sakpasingna Kundaba Andro Cameron Kangabok Amadi Sektana Singmada Punkiba Lake, Adubu Punkiba Singadu Kenabama Onglay, Hadak Pangbada Sainak Lena Saba, Polam Yorambana, Manipurga, Southeast Esagi, Lebak Natraga, Sainaga, Kariguma Maram Amada, Mari Lanarum Habitas Valade, Pangliba Polam Singi Sample USA, California of the Taduna, Carbon Datings Amati Ati Testing Torgan Hake.
karo to gise amla dugi mamang karo oira ba dai do oira ne adu masigi definite dating sidi akoina america da broda da akoina hek thai ba dating gise aduna akoi madugi da akoi carbon dating tawni carbon dating da sample ju khongale du loina thermal relations dating aina hit base to ga to bam le ani dugi competitive mai ge result do la matung da akoina madugi sab sab date am du matam da haiba ngamane Power Sitabadagi Art and Culture ki Minister L. Jantakumar Khudak Tamuk Pamdur Changsindu Yangsin ki Maki Makai dagi ngasi Fangliba Polam Sing asi Ariba Matamda Punna Mioy Biga Roiba Mato Mangam Pangtok Lambani Haiba Kang Mangamle Ariba Polam Haibasi Mamal Pidun Laiba Yaban Nate Masi Koina Kanduna Tampam Toe Madugidama Khudak dagi Ngak Sen with Horgani Matangi Matungi na protected site oina Lautuk Nabak Kanargani Mampamasina Manipuri Puarida Tatlurba itihas matek nauna sagana bahana bada mateng oiragani akoi bagi miam na su lebaki khalga mapamasi kanduna thamna bahana bada mateng pangbiu haike lamrum de su ku expectation kana towi housing sima ki initial stage ne akhona phangba yain khanba chinmung gi wari oina allaman miam liram basing do tawri yem da hoji phawba gi letribal le kaning kal silala isi mase it is a burial place masida kun uri se certain plate na tete potri item ka yawi si potri item ni yem baganda koi kunai sigi na to atob kunai yem bagi atob civilization bagi pot yawi mami jutai akui civilization mele civilization duga atob matam gi civilization ani duga marta certain nexus lay but maria fil lay na mi adari mati influence to ngara mi mari adman to yen habdo itihas ki tangka ngwa ko ni men bi makli pochim sidi yaw ngolin kale Chief Minister Nongthoma Birena Union Minorities Affairs Minister Mukhtar Abbas Unakre Minorities Singi Sakwa Torangi Matangda Kananeneke Chief Minister Namakata na Union Minister of State Sport Rise Verdant Rathorgas Unaduna Manipura Han Sport Sakwat Hanabasu Kananeneke District Kudingda Model Residential School Amom Saba Subdivisions Block Kudingda Employees Singi Quarter Sagatpa Singamasung Kungangi Lamda Water Supply Scheme Health Sector Sabada Ministry Digi Mateng Pinaba Aba Pirkle Ministry gi Mihut Kangbu Amasu Imphal Laklagani Hari BJP na Lusingba government asina sahi ama farakadaba Thoromasida Union Minister su Laktuna World Cup Football Academy gi Urep Uyung Tamnana Basu Taksin Kre Flood Plans Zoning Act Listing of Samapal Humbudra Nepal gi Makhapona Turel Mayai digi meter Yangkai Faugi Manunda Sazinba Yum Dukanamadi Tongan ba Makalgi Construction Sing Mars Manga Faugi Manunda Taktung Naba Marilena District Singi DC Sing the Kangan Krehena Water Resources Minister Lepa Hokup na Pungukre Wafamase Ngasi Nambol Kendra Fau no Seliba Nambul Turel Waisen Maril Amadi Govinda Sena Maril Gi Pibam Sing Nongjuta Laktunge Mangoinena Samjin Nabagi Yangsin Wi Kongzat Fungdokemani Ngasi Kongsala Duda Nambol Kendrugi MLA and Loken IFC digi Chief Engineer amadi Marilena official kana sarwaki khongjat aduga Marilena MLA and Lokena phongrokibada mathalom thangba kendra singda isagu awaba mayok narba matungda tung koina isagu awaba mayok na huriba sing asi makha maikai digi kendra singna hena khudong sarba thole loinana isaung namar moiduna low uduna amadi nga yoktuna hingna honriba longmi kyada sauna saithing pi phibam sing asi nambol kendri oina naurem kongkham amadi isokna singma mafam singda isauna hena sole adubu assembly da Chief Minister yauna mari leinaba minister na ithai various ke satar mangama isauge matamda hangdok na union government na yana sema tauna krabanina karmakhai di phaba ngamlagani haike Soida Maibam Soida, Kongkam Side, Loina Lakalaga, Yum Bok Tumbagi, Pibam Labado, Handaki, Sidai, any Sijal Lakadori Vicinity, I call speak about the assembly, the so I call Honorable Chief Minister na, Adagi, I call IFC the water resources, Matrimonies of Congress, Maruna, I call it the Wahali, but see, I call it Itai Beret, Asina Morga Awaba Labor Potuna, Handagiti, Shatter Mangamak, I call Hangan and a law, I call Hanagil, sing out the Handagana Ningi. Minister Lepa Hokif na Kongset adu Marilena Makata na Fondo Kibida Turel Konungda Yum Yaw na Tongan Makalgi Aini Yadamo Ongda Sengut Sagalib Sing Mars Manga Pawgi Manungda Lotong Naba Eviction Notice Sing Marilena DC Sing na Pina na Bakangan Kre Government
turel khongnung tengbagi thabak sing paikhatliba asida rajnitigi khenaba leitena miyamna isaw awaba mayoknariba sing asi thoktanaba khongthang asi lokhatpani haukiba sahida isaw muarak thoktuna miyamna awaba thengnakibani government na lokhalliba thabak sing asida contract oriented kim ongda thabak paikhatloi turel torban da tariba mioi sing takthoknaba khonabada kendra adugi MLA minister sing tanaduna thoksilama semnaba so khonagani masida miyamna isaw dagi awaba sing asi koknaba khonabada mateng pangbiu haike Turin ki cheliba mayam sigi DC mayam da aina instruction badi pire eviction order so thoe ain gi oiba pota mioiba amagi yum sidok bai si 45 days at least pio haibagi tobakanda March ki tang manga sida expiry oi aduna yaragadi lebak mayamna Turin turban da no number da Jum Sajaliba, Dukan Sajaliba, the Crematorium Sajaliba, Mayam Club, Kari Sajali, Masigi flood training at the 1978 Matung in the Yard of Badina, Masi, Lebak Miamna, Isana Kanga Luina, Lokopina by Sakagi, Matedi, Appeal Tauri. Haujuk Satariba Class 10 gi exam da Usiwa Private Center da ngasi mahiru kya na tapambai Satarambadagi Socialist Students Union Manipuri Thomi Singh Fagat Kre masing batang ngasi kai sampata lebe union sing office da Pomi Singh unabada Fagalaba North Singh Utki Union gi Publicity Secretary Naurem Tanorzan na haikibada Oza Kharna su mahirui sing na tapambai seasonabada mateng pangsin gi thongase noaitaba po e Samuro School da su sarang naba exam mandam gi ong ui adumapu Ramlampal amadi TZ School da exam gi phajaba saktam sing uki manamaka na quality education lehna ba hona bada na tapambai season hadana ba punamak na hona minasi haike na amadi mari ne ba tuti puramana hena yang jangi tuna atu mai kada birakna ba mating nei ba ri na yamana na sibu interpal na mo hena ba hang ni ustege hona lokam na ba punamak hona minasi habisi SSN ma kadi mari na ba Free medical camp cum labor awareness program ama All Manipur Men's Power Upliftment Center amadi ULPO Kyamgin Sinduna Central Rupang Thokre Tarmaduda Kairong Mating Zilla Parishad member Dalina Begum All Manipur Men's Power Upliftment Center ki President S Bimul Sindriyawna Miyoi Kyana Sarwaki Miyoi Samayang Khairom Lemna Langbagaloi Hidak Langthak Singh Yantoke Protections and Preservations Committee Manipur PPCM na yoksang numit mangani amadi serawa numit nini natana atopa numit singda tabal songba lila toba amadi isayawna atay haraw kumay pangthopa yaro hena phongdorle wayamon bekay leba committee sigo pesta pangthokiba pawgi mifam amada committee sigi ima advisor singna yoksangi namada matam sang haraw kumay pangthopa na mahiru sing exam da akaiba kya wele masin maram moiduna yoksang numit mangani dagi hena tabal songba yaroi tabal songba manungda Ipai pogi haktagi lejer laba tabal songgi mo ong da tabal song gadabani tabal song matam da western lamgi ahenba music instrument season abasu yaroi loinana tabal song pham khakta da tana naba sound box season gadabani ahenba mic season abasu yaroi athingba sing mayokta tabal sili langliba music sing torok labadi madugi daita tabal sili langliba yongna laikai gi club maira paibi sing pugadabani amoromda yoksang manungda naha singna abertaiba fatabai sing haizin bagi mawang asisu tawbu yaroi masina isam samna satnariba miyoi singda apan bakya wehli yoksang sport siliba club sangstan singna su sport ki mingda athingba pawba isai thaduna jagoi sabasu yaroi hari ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯃꯇꯝꯁꯦ ꯁꯤꯇꯪ ꯂꯧꯕꯤꯌꯨ ꯑꯁꯤꯗꯒꯤ ꯍꯦꯟꯊꯔꯛꯄ ꯍꯦꯟꯇꯣꯛꯂꯛꯄ ꯃꯁꯤꯕꯨ ꯅꯤꯌꯣꯝꯁꯤ ꯂꯥꯟꯅ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯀꯩꯒꯨꯝꯕ ꯇꯧꯕꯤꯔꯝꯃꯒꯗꯤ ꯂꯤꯂꯥ ꯄꯥꯔꯇꯤꯁꯨ ꯑꯩꯈꯣꯏꯅ ꯄꯅꯤꯁꯃꯦꯟ ꯄꯤꯖꯒꯅꯤ ꯊꯥꯕꯜ ꯆꯣꯡꯉꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯃꯁꯤꯒꯤ ꯕꯦꯟ ꯄꯥꯔꯇꯤ ꯂꯣꯏꯅꯅ ꯕꯦꯟ ꯄꯥꯔꯇꯤ ꯁꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯗꯥꯏꯇꯣ ꯄꯨꯝꯅꯃꯛꯁꯦ ꯏꯁꯥ ꯏꯁꯥꯒꯤ दायित्व लौबीगदबनी हाइबा वाफम असे थमजरी Sadong Kulamasung Akoibada Leriba Mapitel Damgi Matak Tangbuda Leriba Mafam Singda Nomanomge Lamkoiba Lakbagi Masing Hangalakle Tourist Destinations Ama Ohenbagi Apamba Lamdamadung Miamna Fauri Hiramasda Reportama Khul achi Imphal amasung ukhul lambigi yangang kopi bazar manaktagi kilometer 9 lom da musang salaga leiba khul amani mafam asi Mapitel Damgi matak thangbu sarukta
leiba khul ama oiduna chadong amasung manakda leiba khul sing asigi dam asigi irol nungda leikre masina maram oiduna mafam sida leraba khunja sing leinabagi mafam leitabana maram oiduna mafam kya sangge fam loba amasung sadangduna leinari ngasidi mafam asi lamkoi singi pantufam ama oiduna nongmada miboi samadagi tadana mafam asida lamkoi laknari lamkoi singa thengnari ba khudong chadaba singi manungda khwaidagi maru oriba asi mafam asida toilet matik sana leitaba amasung lamkoi lakpa singi oiba moikogi chakthongfam amasung chaksana bagi mafam leitaba asina oiri nakal amarom da miwoi karana gari parking amasung atopa khudong chabagi mingda sel oina lowi habagi mafam su makai kayadagi phongthok directly mafam asida sarkargi meeting changbiduna tourist destination ama oibagi leifam thok khudong chaba adu bibi rabati senthok lambi leitabana kochen chen duna leiriba khunja sing amasung koiba lakpa singisu hena khudong chaba amasung nungaiba mafam ama soidana oirakani video journalist joyga nolena pawdam jariba Michael Junam ISTV News Kenabali taba thong manaba khunai ama proxy haribadi miyam gidama government pakaliba project scheme sing lochindun thamagi mahutta miyam da mamutana khangan bamathau tai haina revenue minister Karam Siamna phonokre Palantry Handlooms and Handicraft Cooperative Society singzama wakum lekaina sinduna lekai asi community hall da pangthokiba nomagi oiba khungangi miyam ge sel tungi pibam faganaba honabada cooperative society singi thodang high awareness thoram da minister no wafom si phondokmini minister na makatana project scheme gi kudong saba loba haiba si khangla kanda logadabani kanaba sing asigi matang da khanglaba mioi singna masa masa ka ki khanglaga losilaga thamagi mohota kanaba phongbam thoba mioi sing da su fanganaba paksana khangan si haike makoni akoina praja se chingrabane adu chingba ngamakanda adi awonba samajama akoina porpa ngamgadorine akoi cooperation pino cooperative society means cooperation du dagi laini akoi society de cooperation de pinadi imaiben manga tara puladi yena chawkhot port amada lapuri mote imaiben sing blame tawdi nati ko khana ba horane moi mase adi shakti tana bandini khangge yena power point na bana traga any adi maduda amaga cooperation pina bagi wakalun se wale Tharmadu Saruk Yakiba National Cooperative Unions of India ge Projects Coordinator Committee gi Chairman Jina Posang Bamna Cooperative Society sing lingbagi muroiba pandamdi khungang singda Sotana Leriba Mui Singi Punsimarel Fagal Handuna Sakot Papur Nabani Khungang Sakot and Hairabadi Lomi Simising Hana Sakot and Batai Hike Manipur da Paksana Khoi Loiduna Santok Lambi Lehna ba Honabada State Asigi Oina Honi Misent Lehan Matautai Haina Central Agricultural University Imphal gi Vice Chancellor Professor M. Premzina Fondokre National Bee Board ki Miang Makada Integrated Beekeeping Development Center Departments of Entomology Central Agricultural University Amasung Arias Gramo Udyo Sangstan UP na Sinduna Namitini Setagaba Koi Lopagi Awareness Thoramda B Sina Wafam Sipongokimini Irosemada Labor Central Agricultural University Auditorium the Pangtokiba Tormaduda College of Agriculture get Dean Professor Zem Lystrom Departments of Horticulture and Soil Conservation Director K. Kipgan NBB New Delhi Executive Director Dr. B.L. Sarawat Susaraki Professor M. Premzin Makatana Manipur da Lorok Tha Loikrabamatung Ahang Momapam Sing Hangam Thari Labuk Sing Asida Koi Upu Tamduna Koi Hi Lokpada Natana Thariba Hangamgi Maru Sada Taramangati Kun Pawa Poto Hengal Ali Thariba Hangam Sing Tila Hidak Season Adabana Hangamgi Lopam Sing Dagi Lopa Koi Sing Organic Oibamuramna Mapali Miamna Yamna Pamre Hike Arab Sini Lam de Susalaga Gari Koi Torkan Punis Chamina Kandaida Akoina awareness ki bisi ngasai village the district the pium tamseida songi ngasai beekeeping in knowledge yamna dai biliba akoi yamba sili nofsing su yombiu Ngasi awang nopaki oina Nagaland amasung Meghalaya gi State Assembly mikal pangthokre Meghalaya gi oina santi oina mikal pangthokrabasu Nagaland li oina di tongan mafam da irang thopaga loina miyoy ma sikre aduga anina asopan nangkre Akuluto Assembly Constituency da NPF amasung MDPP ani khut thonabada nomai kapnarakpa yawbudagi miyoy ma sibaga loina ani soke amorom da Tizit polling station manung da bom pokharakpadagi polling personnel kharasu asofan nangki hari Serasida Kohima Town Constituency gi
Upper AG amasung Jail Colony Police Station sing Mikhal amuk nauna halagani hari amromda Fact District oina su tongan ba police station ahom Losami Middle Khomi amadi Soto sasu village nauna amuk board thadanargani hari Roman Pipelines Spring Kangsup Singda Treatment Plan da Slut Valve Semzinaba Kangsup Water Treatment Plan konba mafamda February 19 March ama fawa ising piba ngamloi haina Assistant Engineer Subdivision number 1 Water Supply Management Division number 1 PSE digi serol mana hairi hoju pawgi martana tenba brem tolobnase Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu babo quick zone gidi tata tis college di mamal suma phom kuding chamane yo sumang roi pista salabnina adu suma takta superlink footing gi offer me amam pirisidi tas electric rang no sin bagum na yoti sin bayar dudi sanagi mohut yang na sin bayar andre kai doina kanano kai gino kai do biyo masipum na Noi lebih gari han maga tong bangam derne khura laga tong ni khali ba namai doi kai dro senbun puthok ga leibi dingam dra senbun puthok tana leibi ngam dra su imphal finance ta salo ai ju han ba leingam dra imphal finance ta ge loan oine lori imphal finance na nongmu manung da gari loan lobu yabu tong chaba pijari adom na pam makal gari kuring mak lobu be yagni For the first time in Manipur, MS Sofia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtabal Leb, Imphal West and at authorized dealers across state for a smooth drive. Break matunda puno pu tarano muksari makadaba pausing Imphal East District is Sagol Mangda Nauna Sagadaba District Hospital amasung Veterinary Hospital sahi amarom thabak hodana leirakpana hospital sabagi mafam hongkiba yabagi mi paiba leiri haina PSN Development Coordinating Committee na phongdokre Manipur Press Club ta pangthokpa paugi mifam amada committee sigi General Secretary Thodam Hamzitna lisingani taraga tarukta Sagol Mang CICSA District Hospital onkibadagi mioi tarukna lam kathoktuna sananba matamadugi Chief Minister na urep uyung tamnamani adubu local MLA na lamgese na putoktuna ngasi phawa thabak hoduna lakpani masin maram oirga hospital sanabgi mafam hongkiba yabagi phibam lehalakpani hari amadi adung ni pita phajana haibiraga department ang tung chalan biraga soyong tung tokthon biu khoi hospital se miyam parjai khallaga miyam parjabun sibiduna hospital se hongandana mafam sida atu matam sanabo saba honana ba hona biu haibo mafam sini aina thamjariba aduga loinana mamangi government speaker oina thawpuramba MLA sina magi lamju oidriba magi lanai lamsida government ki lamju oidriba jaga sida achoba government ki paisa ma kaithogal pa crore huge amount ma kaithoga kaidobugi fencing tawribano hariba fencing tawsaliba thabak tawriba se hauji pau loisu loidri Manipur State Minority Commission ki mating galuna all Sangayumpam Development Organizations amasung Karasi Youth Sporting Association na senduna Manipur da minorities sing yaifana ba paikaliba thabak thorom sing matang da nomi oiba awareness program ama Dynamic Academy of New Generation Sangayumpam da pangthokre haudopagi thorom da Minority Commission ki chairperson Dr. Sahed Burhanuddin Sangayumpam Jila Parishad member Hebjur Rahman Pradhan Zakir Khan Commission ki member Dr. MS Ningomba Mutum Ranjit Secretary Abdul Hakim DDU Kauksal Kendra Director Dr. Rehizuddin Sachs Mobex ki Projects Officer Salahuddin Khan Susuraki Tha sigi kunda Imphal Sagolbal Tera Lokrapam Lekai da head office oina leriba Salai Holdings Private Limited ki chairman amadi managing director Narengbam Samarjita New Delhi da pangthokiba
Achievers Seminars on Mac in India ki thoronga mari lenana India Achievers Award pidun ekai kuno ulakhibabu China gi amari Japan gi company anina tongan ba thagat phongdorkre China gi Beijing de leiba CNBM's International Corporations amadi Japan gi Ishikawada leiba Mayako Limited ki authority na tongan ba thagat ba phongdopa serol sing Narengbam Samarjit na Manipur amadi Northeast India da paikat liba tungkoina setnagadaba akoi phibam fagathanaba amadi khunai gi oiba thoido hendopa thabak singi damakta mana pirakpa haibasi matik saban hari None district ki Lukhambi part 5 da Pradhan Mantri Jivan GOT Bima Yosna Amadi Suraksha Bima Yosna gi matang da awareness thoroma pangthokre thoromada District Handlooms and Textiles Office Tamilongi PS Ibotombi Amadi ADC members sing surgake Serang Patigi Yaripok Taba Lambi Amasung Sabungbom Mapa Yaripok Haina Kanaba Lambi Serang Pat Taba Lambi Sing Semada Timba Pividanaba Women's Welfare Association Awang Kangjebung Serang Pat na Marilena Sing Puring Sing Silakli Wax Minister Masung Safe Minister na Hiramasida Miang Sangbiduna Matang Kuina Sembiretraba Lambi Asetu Watam Semjin View Hari ADC na SPA Phase 3 Sendang Makada Saba Oza Singi Berek Dive Quarter Ani State Finance Commission's Award Phase 3 Makada Saba Veterinary Dispensary ADC Sandelgi Chairman Lukosi Zona Nungpan Kuldangasi Sangakre Tormoda Vice Chairman TH Joy Longkang Executive Member T Winsingson Suraki Lukosi Zona ADC Sandelgi Housing Sakatorangi Tadrak Liba Santang Asi Pikna Tadrak Libasu Political Party Kenabatamdana Hena Sotaraba Mapam Sing Kandoktona Pansing Nintina Season Haiki Singda treatment plan gi Kangsupta man pipeline gi bahal semjin gada bamaramna Kangsup water treatment plan na kon mapam singda February 25 amasung March amada ising pibangam hari CPI Imphal West District Council ki taranithurak suba district conference irabat bhavan na pangthokre ngasing mifamaduna party asina miyam gi damakta paikat kadaba thabak tharong kya gi matangda warat lokhe BJP Kaksing Mandal na Sindra Nongmi Oiba Boot Level Workers Training Program ama Kaksing Turel Wangma Community Hall Pangtokre Taramadu Kaksing Kendra gi MLA Y Sursendra Kaksing Municipal Council gi Chairperson Naurem Sanjay BJP Manipur Pradesh ki Han gi President M Borod General Secretary Sarat Kaksing Mandal gi President KSA Sawasu Surakhi District Sales Protections Unit Thawal na Sindra District Levels Officer Singin Nongmi Training Program ama DC Office Complex Thawal da pangthokre District Level Officer Singna makoi ge tabak thorom sing pangthok pada hen kudongsa na gi pandamda training asi pangthokpani haudop gi thorom da additional DC NG Bogendra Maite amasung SDPO Thawal TH Sanket Devasu Suraki Northeast Zone Cultural Center amasung Art and Culture Department na Kwatha Village Authority amasung Tarantui Subasem Rifles Kwatha Post ka khusam naduna Border Area Program gi sar amu oina tongan ba state ki nat ki oiba isai gi thorom ama Kwatha khul pangthokre thoromada khul gi chairman and Kamal Northeast Zone Cultural Center ki program officer Oriver Tarantui Suba AR gi captain Pratik Brahmasu Suraki All Community Development Organizations Moreda Nauna Sangpa members Sumutaran Opoloina Wasak Lobugi Torom Ama Ngasi More Ward Number Tareta Labor Organization Sig Office the Pangtokre Ngasi Toromatuda Organizations Asigi Tomi Kaya Madi Nupi Kunai Sakot Lamjing Luf Moregi Muikasu Saraki Manipur government ki employees sing the Tres Suba Central Pay Commission na lepa tolof pi na ba akan demand toriba Manipur Government Employees Federation na government ki oiba sabsaba PRF ama khang na ba matam koina khona duna laklabasu government na thoi wawoi dena leitoi haina pen ba hondop ga loina sangsilakpa khongjangda All India State Governments Employees Confederations Manipur State Unit na mapung phana sarugag na hari Kangpok Pida Satharakpa Youth Degi Thorom Mr. Amadi Mills Kangwi lising ni taraga Nepal pangtok tung losin kre losin bagi Thorom Cedar Hills ADC member Psychosat Kipgians additional DC Kangpokpi Ace Balkrishna Amadi atay masak na iba miwi kaya nasarwaki Ward number 9 dagi
Saimin Thang Songloina Mr. Kangui Takre aduga ward number 2 dagi Grace Manung Thames Kigena Miss Kangui lising ni Taranipal Takre Mr. Kangui ki first runners up na Alex Paugin Thangs Misau amadi second runners up na Paugin Nam Mang Hangsing Takre Miss Kangui ki first runners up na Nesulos Misau aduga second runners up na Laldintam Marna Takre Best Physics da Paugin Mangs Hangsing Miss Personality da Kimtei Hoist Dongel aduga Miss Catwalks amadi Best Designer na Nangbo Lands amadi Kimnei Nek na Takre Tormadu Tongan Bat Natki Tormadi Ate say no way Torm Sing to Pang to carry NF Railway Project ki Faikaliba Tabak Sing si Pungmons Sing Sense Village Authority na Mapung Pana Sogatli Haina Village Chairman Lusing ba Villagers Samagiyang Kairom na Solidarity Utkre Kanagumba Amatana Sakot Torangi Faikaliba Tabakta Ayat Papan ba Bibigano Haina Kunja Sing Fundorli Kanagumba ako'y pungmon na yada ba tabak tawa layrati ako'y pungmon Sing Sense na yade ay siya mo hanna mo haizabani Infalis District ki manung senba Bengun yang bida Infalis District Police ki asoba kupu mana ngaseo pung 10 minit kuntra dagi 3 minit kuntra fawa tibo humbugi tabuk setakre nupi sama hena mioi sohum rom verification setaki tibo humbugi tabak aduda se sang ning tina yaw dabat tata winger ama tata magic ama auto rickshaw ani amadi kinetic Honda ani galwena mioi taruk lokal mari lena police station sinakre Handa panto kiba assembly mifam da yoksang kumay asi numit nini da tensin naba yagadra haina kana naina ba fawa pangto krabasu yoksang haugada ba walingai digi hauna leisabi masa kaya na yoksang gi saksa haijana naba tabal song ba yawna harau kumay kaya pangto naba lambi thorok tuna asat ohuk singdigi sel khaibi taba sataba haunare masina lambi saliba mioi kaya da sauna kudong salaba mayoknale Lakliba Lamta Thagi Nungairba Yoksang Kumina Lakpada All Manipur Newspapers Sales and Distributors Association ya proposal pirakli loinana khabarbu sangnaina pabiri singna khabar ki atonba bill Yoksang Kumai haudringai mamang da pithopi haina appeal torli hauzik makata nang sigi sanwi paulo minase Nasi sana pauda New Delhi ki Jawaharlal Nehru Stadium da February tang taraga mari dagi tarataret fawa sathakeba Indo Bangladesh Master Athletics meet da saruyaba Manipur ki sanoi sing okre Rumal Theater da All Manipur nupi murup na sinru pangthokeba thormadu da lofasi thopuba sing amadi CPI Manipur State Council ki Secretary Dr. M Nareshwar Sarukya ki athletic meet asda Manipur ki ahal orba sanoi sing na medal samatara Nepal loduna sauna mai palopabo nungaiba phongdona ki saruyaba yaruba sanoi sing puning thokot oina All Manipur nupi murup ki maike digi Kudol Post Sing Supiki Kumbi Police Station ki SI Nabziban second Osina Lusingba team amna ngasi Nauda Kongda Leiba AK Primary School ki angang singda sana kono ki polom sing yantokre polom sing adu DSP TS Krishna Tombi ki biang makada yantokibani Mairoi singda masing yamluba football kusin nakiba galwena school si oza singdana calendar sing su yantoki hari Delhi Associations of Manipuri Muslims Students Damasna Sinduna Tarantoi Suba Annuals Damas Sports Meet Lisani Taraga Nepal Hoke February Kundagi Horga Kungama Fawa Delhi Tuan Mofam and the Pangtok Nalution Gray Promoting Unities and Disciplines Habitim da Pangtokiba Sport Meets Adu Gandhi Vihar Ground Amasung Don Bosco Technical Institute Ground da Pangtoki Tongan Tuanba Masana Sing Cricket Football Badminton Amadi Athletic da Sangdam Nobi Thorum Pangtoki Sport Meets Adu Princeton's International School ki Tembang Makada Satakimini Makomatang Tarba Singda Organizing Committee Maike Digi Manamatum Sing Suyan Toki Bharat Sarkar ki Ministry of Youth Affairs and Sport ki
Khelo India scheme gi makada Specials Olympics Bharat Manipur Thawal district na sinduna numit ni supna sathagdaba Budi Lok Singh Chonjaba Singh gi oiba district games ngasi Wangjing da leba Thawal district sport complex ta hawdokre Thawal amadi Kaksing district ki differently able kana saruya kiba masana asi hawdokpi thoromda ZDO Zone 3 Thawal gi DPO Arambam Anil Kumar BJP Thawal district ki president L Deven Singha Specials Olympics Bharat Manipur ki president Professor Dr. Akshay Kumar Organizations Asigi Thawal branch ke president Dr. M Rajendra BJP Thawal district ke treasurer L Syam amadi SSA Kaksingi coordinator na Moroiba Mithunglen Singh oike ngasi ahan manumita athletes amasung bisu masana sing pangthoki Lagliba Mars Mari Dagi Taruk Pawba Orissa gi Katak Pangthok Kataruba FIFA Players Workshop ta Saru Yaruna bagi damakta Manipur gi Sanaroi Taragom doi khalakle makhoi sing asi All India Football Federation makhoi gi haitoi sing doi sing adu yengna khalapani haina All Manipur Football Association na tharo pasaror mana khanglakle amoromda mafam asimakta da Mars ta gi taramathoi pawba pangthok kataruba FIFA referees course ta saru yana na Manipur gi course ohum khalakle hari makhoi sing adu di L Sauba Devi o Bem Devi amadi L Roni Bala Sanuni Lalu Mars tara dagi taramathoi fawa silchar da pangthok kadurba North East Powerlifting Championship lisingni taraga Nepal da Manipur gi oina saru yaruna bagi damakta sanori singi trial selections ama lalu tang kunipal da kaisam thongs alangbom lekai da leiba PBBPTC club da pangthok lagani saru yani singna kupa marol all Manipur Powerlifting Association dagi khangbu yargan hari hauji makata ba sanoi paw boyang thujam lagi phambigani Unit Tereki Nupamasa Amati Nipimasa Wusu Sanaroi Samaga Humputra Truna Saru Yaduna Kumalampak Indoor Stadium da Ngasidagi Taranipal Super 11 Sub Junior Amadi Junior Wusu Championship Hokre Hokdopoki Toramda Minister L Zainda Kumar Wusu Association of Manipur Senior Vice President KS Bhaigia Wusu Association of Manipur Vice Chairman KSS Jugindro Manipur Olympic Association Secretary Sunin Elangbamsu Saru Yaki Championship asigi ngasi ahobu numiki pangthokiba taulogi nupamasagi group B gi Nankwanda SIRC gi Bonis Imphal East gi T Nelson amadi CWI gi Linthoina ahanbani subamadi ahum subata ki nupi masagi group B gi Nankwan gi pangthokibada Imphal East gi Langlen Tombi SIRC gi Christina amadi Imphal East gi Nisikana ahanbani subamadi ahum subata khre nupamasagi group B gi Sankwan gi pangthokibada SIRC gi Biswarjitna ahanba taki nupi masagi group B gi Sankwan gi pangthokibada SIRC gi Y Isel Tombi CWI gi Omega amadi unit asigi ningthibina ahanba nisubamadi ahum subata khre Subjunior Boys gi Nankwan gi pangthokibada SIRC gi Bonis CWI gi Dibes unit asigi Nelson na ahanbani subamadi ahum subata ki Subjunior Boys gi Nandau gi pangthokibada SIRC gi Bonis na ahanba CWI gi Nibes amadi unit asigi Nelson na ani subamadi ahum subata ki Subjunior Girls gi Nandau gi pangthokibada Imphal East gi Lingthoingambi Imphal East gi Langlen Tombi amadi SIRC gi Christina na ahanba amadi ani subata khre Subjunior Girls ki Taisi Kwan gi pangthokibada CWI gi o Malem Ngambina ahanba taki Junior Taisi Kwan gi pangthokibada SIRC gi Ice Grenazina ahanba taki Junior Boys gi Nankwan gi pangthokibada SIRC gi S Amarjina ahanba Junior Girls ki Nankwan gi pangthokibada SIRC gi Subitana ahanba Junior Boys ki Sankwan gi pangthokibada SIRC gi S Kisanna ahanba Junior Girls ki Sankwan gi pangthokibada SIRC gi Lanchen Biamadi unit asigi Sawbina ahanba madi anisuba takre Nupamasagi Group C gi Sankwan gi pangthokibada SIRC gi Asom Tapasna ahanba CWI gi L Nelson na anisuba madi unit asigi thongambana ahum suba taki Nupi masagi Group C gi Sankwan gi pangthokibada CWI gi N Kajal SIRC gi Zenia amadi CWI gi Kiana ahanba nisubah madi ahum suba takre Nupamasagi Group B gi Taisi Kwan gi pangthokibada CWI gi thongambana ahanba unit asigi A William na nisubah madi SIRC gi Monisna ahum suba taki Nupi masagi Group B gi Taisi Kwan gi pangthokibada CWI gi Dona Prince na ahanba SIRC gi Olika Naurem na nisubah madi CWI gi L Pinky na ahum suba taki Manipur da mina sakhabi ba
ꯃꯈꯜꯒꯤ ꯁꯥꯟꯅꯕ ꯐꯩ ꯑꯃꯁꯨꯡ ꯀꯜꯆꯔ ꯐꯩ ꯍꯥꯏꯕꯁꯤ ꯑꯅꯤꯃꯛꯁꯤꯒꯤ total combination of these two characters sports की लम्बा martial art की लम्बा अमसुम लोग ना या artistic कोई बात मोगा बड़ा cultural कलेक्शन चीज़ ना अभी मधुना अनिमक्स के पूर्ण मकली combination नम्मा कोई बदम ना ऐनो मुझे बाहर बताएं अभी मधुना अपनी मणिपुर मतलब चुपड़ा होजिक लगे फिर तो सीधे है ना वाक़ मांगा चुपड़ा एशिया की लेवल ला मतलब इंटरनेशनल लेवल ला चुपड़े हवाले में तो हम क्या है ना मोगा ना अभी प्लेटफॉर्म अच्छा हुआ करना नंबर अभी होना बाप तंगाई फटेबल है Marisuba MCA W Paralhada Amadi W Ramananda Ilai Tournament ki ngasi sana kiba match da Cyclone thangmibna Blue Hawk Khuraibu maiti pa pikre Manipur Cricket Association na sinduna tha sigitang taramari degi tim tarana saru yaduna luang sangmamgi luang pokpa cricket stadium da satriba tournament asigi ngasi sana kiba match da Cyclone thangmibna Blue Hawk Khuraibu ran humputra manga da maiti pa pikibani match asida Blue Hawk Khurai na tos ngamduna fielding khanki ahan be batting tokiba Cyclone thangmibna apiba over kontrada wicket mari turaga ransa maga humputara mapal lauke masigi pakhomda anisuba batting tokiba Blue Hawk Khuraina apiba over kontragi manungda over konipal ga ball anida wicket loina turaga ransa maga supna mari khak lauduna match asi maiti khibani match asida Cyclone thangmiban gi sanaroi Akshay Kumarna wicket taret amadi run taranipal lauduna man of the match taki sathariba tournament asigi haying stadium asida Sam Khagempali amadi PTRC Paswaiga sanagani Marisuba play tournament ki ngasi sana ki ba match da YSC High School na napsa kha Imphal bu maiti papi khre Manipur Cricket Association na sinduna tha sigitang kulhumdoi degi team kunma thoina group mari thongna khaidoktuna Langthapal public ground sathariba Marisuba play tournament ki ngasi sana ki ba match da YSC High School na napsa kha Imphal bu run kuntareta maiti papi khibani match asida napsa kha Imphal na tos ngamduna fielding khanki ahan ba batting tokiba YSC High School na over kuntrani palga ball manga da wicket loina turaga run sa maga humputra manga lauki masigi pakhomda anisuba batting tokiba napsa kha Imphal na over kuntarukta wicket loina turaga run sa maga nipunipal khaglauduna match asi maiti khibani ngasi sanakiba match asida YSC High School gi sanaroi E Dennis na over tarukta wicket manga lauduna man of the match takre sathariba tournament asigi haying ground asida YWC Paswai amadi SSU Singjamaiga sanagani Laima popang kumpam apunba sanaroi lob lasana sinduna tha sikitang kunmanga digi sathariba kunithui suba lasana sports meet led and Sandreswar Memorial 7-a-side East 11 Open Football Tournament ki ngasi sanakiba ahanba match da lasal laima popamna SDC Samurobu goal mari amada maiti pipiki ani suba match ki sanakibda Mangal FC khabamna khunbam FC bu goal ani amada maiti pipikre Awang Kuno Youth Development Association na sinduna tha sigitang taranipal degi team taratrung na group mari thokna khaidoktuna association na sigi ground sa thariba taromdoi suba 11 7-a-side Village Open Football Tournament ki ngasi sanakiba ahanba match da Kiangwai FC na Lamsang Bazar FC bu gol manga nida maiti pikre ani suba match ki sanagadaba IN Sagul Tongba laktabdagi Lucky Star Asan Bigaina walk over Loki ahum suba match ki sanakibada BFC Awang Kunongna UNA Lukerbu goal ani sinoda amadi mari suba match ki sanakibada Poison FC Paswai amadi WYDC Lemram goal ani sanaduna draw satkre IGO Oinam Baki Sanakitel Manipur Police Sports Club amadi Naibha Naurem Sathariba Oinam Volleyball Championship ki semi-final sangkre All Manipur Volleyball Association gi mieng makhada Iron Gym Oinam na sinduna tha sigitang kunmanga degi team mapal na group ani thokna khaidotuna sathariba Oinam Volleyball Championship ki ngasi sanakiba match singda Manipur Police Sports Club na SDC Samurobu set ahum sino Baki Sanakatel na KYLSC Kasi Khulbu set ahum sino SDC team B Samurong na Makia Mayang Imphal bu set ahum ama IGO Oinam na Baki team B Lamphel Sanakaiten bu set ahum sino SDC
team B samurongna NYBA naurembu set ahum ama KYLSC kasi khulna Manipur Police Sports Club pu set ahum ama amadi makia mayang imphalna bakhe lampen sana kaithelbu set ahum sinoda maitiba piki sathariba tournament asigi ahanba semi final match saying ayuk pung 3 tabada IGO oinam amadi bakhe lampel sana kaithelga sanagani anisuba semi final match ta Manipur Police Sports Club amadi NYBA nauremga sanagani Tagasari boy, hausi makata na ngasi nomugi oikiba ngasi ke Paulo bise. Environment Directorate State Climate and Weather Report ke matung ina ngasi ki khwaidagi sakiba Celsius degree kunmari dasmik kulhumdoi khwaidagi ingba Celsius degree Nepal dasmik ahum Nungsit yawa ising manilgi sang maximum da sada mariputra Nepal dasmik kumputra manga minimum da sada ni phumdoi dasmik taratret oike ngasi nong sukide loisela pudam ro posting amuka na pizrei pollution handhana ba second sing da solar energy season hana ba Manipur sarkar na thabo packet kadori Serobo model village ama oina sengwat kadori amadi sahi sahum longi mamangi oigini thajo polam ama archaeological department na thengnare nasiri ais timin episode pau matang silujre meng tabi punong po amukana krunjare